Asumna nungdangi matam oiraki nautomba amasung panthoi phamungda tungge haiduna kakhatli phamungda kakhatpa ngahak leibaga masigi phone lakhe nautomba amasung panthoi masigi phone lakpadu ubada haifet yingni masina kei harakadagi haiba pakhatsai kaina thangdadi masigi phone ado receive tawkhi hello ise nakhoi batabra tai ise Sing sarabra saksare tumagi na tormine nagi no padi masulay bu akhun har ma famda kai khun biroga aisha ngasai dagi khalli bane inaw singi da magta mateng se pangningi adubu samasa sigi mino maisa seju ki da bangamde Asibu karamna tawsige na khalaba matungda ai ekhoi lekai ki pradhan da adu unarure ise pradhan di kai unaruiba hingoi aina siguma thaba matawda mina noknaga da kya singaba adu dei kannaba ise srawibane ise na asibu ai gyana mata taba habidi lokshan bangamdreba hingoi aina pradhan da haibane aiki inauki asigumba ama problem ama mayoknare ai makhoi damakta mateng pangningi aibu oktebinena lekai asidagi inthokpigano haye ado leibu phabadi pradanda sigumai matangda knowledge amnerame mana haini lekaida minane noknagada bukya singada adu hana kalhawnaba nongna ingonda sumana harise yamna phayena thagale aina siguma thaba ama pangthokani tabada manas ama harawe hayama meeting tawduna lekai gi mipung khudingmakta khanghangani aibu thagat wahi mayam ama phungdokani haiduna makhoina hayowe isinane inaugi damakta ai mating pangbodo isi yare masigi wahi ta tabada panthoi hainingai leitana harau jarami panthoi na magi nautombada amuk tamjai tamo akhosini yare bani ki thabakto isina pangthokpige haire nautombasu panthoi gi wahi ta tabada aduki matik pe na harau jarami asumna mamita masa uraroi khanjaruraba nautomba amadi panthoi makho eni gi maitho maka lamna nopa phungjaki kanagi matengdegi panthoi gi masigi matengdegi asumna nautomba panthoi amasung masigi loinana hospital saptuna diagnose kya tawthoki makhoi gi haksangni phibum kaya sing atu yingthokpa loraba matungda nautomba amasung panthoi degi gamete sing collect tawki makhoi ani degi collect tawraba gamete sing atu external fertilization thonki ningthina fertilize tawraba egg adu panthoi gi masigi pibuk ningda hapsinduna miron bi habada oyanki asumna tha amaram haukhaba matungda nautomba panthoi amedi masi hospital da doctor unaba lakhi doctor ibema nakhoi yam section ma hona gadabane sigi thabo ase akhoi manipur di nang aham oigedori bane aduga nang na tori bathabo ase yamna challenging oi bathabo na haina ina loi aduna nang pregnancy matam asidadi suba nomba lengo otpa yam tawba yade only akhoi gi advice to nang ngak na chat kadabane saba thakko makto oi bataragasu yamune yenga chagadabane nautomba nang doctor akhoi yam kanno honaje iteimada kariguma thaba amata tawhanjade akhoi iteimagi mateng pangnaba adam honaje akhoi panthoina su iteimagi kaisu alhandie panthoina mo doctor asembane akhoi di isasa asigi damakta ni kanno honajari baje sibusu thak wangna thangache doctor na habiru pa matungna isina tawba yate habda adu amata tawhanjade akhoi ne ngami ba makai kanno honajari bane basino mo asimune doctor khone pirpa advice khodima ai ngakna chache inaw singsigi ningbasa asida thungkhrapadi aishu handak mapoksimagi mahiya lekhanjaga doribane doctor namo yam nungare nakhoina akhoigi advice ile tabache odo akhoi tha mapanga numitarani sa sisimadi warsuwana khangmina sikwa panthoina hoi doctor akhoi ngamliba makai isigi watanaba kanna hona jagane doctor gi advice ningthi ningak jagane
Doctor adu panthoi nangi asigi thabak si sumai pakle nangi surgery se yam thuna tawdaba yaroidori karigumba nangi growth of cells na control to bangam da bataragadi nang soidra khudongthiba nangani cancer se two types lay ahambada benign anisubada malignant benign oi bataragadi aikhuina portion da adu lokthop matam da kasu akai bolaite aduga malignant haisidina I de hekta mafam amada hekta transfer tawgiba yaye mafam amada transfer tawgitadi yamna sathirani nang kan bangam maruye aduduna yam thuna na remove tawnaba amtang honase doctor hojikti aina pambe isa su phanga dawrabanina ai kedobagidama fantharudoino doctor khoina tawse habu numita aduda ai ready de lejarage noktombanam aikhoi ready de lejare doctor ne date fix tawbiraga sinumita tawrase habu numita aduda hekta tawrase hayam tawse su yare doctor na okay adudi aigi patient singi operation numisinga ai date yengaba matungda nakhoi kisu fix tawrage adugi numituda tawthunaba tawrasika asumna panthoigi surgery tawbagi date fix doctor na tawraki matamgi matung inna surgery tawbagi pungpham yaroktuna panthoigi haksangdagi mahaki uterus adu punsigi oina lokthokhi asumna panthoi masa mau fagalaknaba honabada tha amarom changki masa khara kalaklaba matungda naktongba amadi panthoi makhoi ani maibadugi manakta nongma satlusi hainarami panthoigi machesu naktongba khoida lerame karigumba ho ha heraklabadi haiduna makhoida thambirasi haiduna panthoiga naktongba khanarba matungda naktongba khoida thamkhibani panthoigi masigi masanupi amaga masanupa amaga lei supnatagi class 3 amasung 5 tambadaba ngaire asumna panthoi amadi naktongba maibadugi mayumda satnaba numit lemna khibadu yoroktuna masigi manakta changaklami nakhoibu kadai chaluge haina ise isasu khara pharabanina tamoge ibani satuna ojamaiba khoida isa singi thawaisa nibiruge tekta kaiduna pu unaba khurumjaruge tawbani o phai chalusa asu amem yautaba oisage haiduna na pokning sangna khurumlamo hoi ise adu ise hore halakpada ki leruga sibu ki saninga nasedine kaisu saningdeda inausingna lerakpada maduna adum yare angangsigi masama ufanaba madu khara khalaga nakhoina adum leiroda hoi adu dise akhoina khangna adum leirage chalugi ge ka asumna naktongba amadi panthoi masjida haramaba matungda ojamai bagi mayumda laklami ojamai bana makhoi ni lakpada ingang na harami haima nakhoi ni du udaba kuireda nungairibra noktombana ojamai ba nungaijari o nungairi haiba phai ado nakhoi ni na lakpabu kari lege sumna sum lakpra natraga keke hiningene ojamai ba ekhoi imite isa ugadore madugi tamakta isa singi thawai ni bige haiduna ojamai bigi laisingda ngamjaba khara kachege laksari bane o phai law ka khalo noi khoni noibu operation tongni khoni kayam hainagi daine panthoina ojamai ba surgery to loikhre doctor na fataba olaklati aimunda akaiba oraklani haiduna angang khawto lokthok chakhre maibang ba kari nuni angang khawsu lokthokre angang su miru le hasibu matau karam nunu aibu gyan tadreda naktombana ojamai bada wari pumbalirami ojamai bamuna taraba matungda nokfet taraga haire chakhale he nugi medical science asidi loire makhoina ngamba thaba aikhoina ngamde aikhoina ngamba thaba makhoina ngamde amana amagi mateng pangnaraga punne he khingminawa habeduni natrane ibungo asumna mayam phagi tawduna noknarame ngaha phagi sokai tongnaruba matungda ojamai bana haraklami sangma ningthina na nabu ning sangna khoramo hayeng angangduna poloko matamda suna tekta kaitaba soida ngamdaba ohenbiu haina khoromlamo so
ꯑꯁꯨꯝꯅ ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯅꯥꯎꯇꯣꯝꯕ ꯂꯥꯏꯁꯪꯗ ꯆꯪꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯁꯪꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏ, "ꯏꯕꯨꯡꯉꯣ, ꯏꯕꯦꯝꯃ, ꯅꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯂꯥꯛꯇꯨꯅ ꯅꯆꯥꯁꯤꯡꯒꯤ ꯊꯋꯥꯏ ꯅꯤꯔꯕꯅꯤꯅ ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯅꯆꯥꯁꯤꯡꯒꯤꯅꯦ ꯄꯨꯟꯁꯤ ꯅꯤꯔꯒꯗꯕꯅꯤ꯫ ꯅꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯆꯪꯖꯦꯜ ꯅꯤꯕꯁꯦ ꯅꯈꯣꯏ ꯀꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯅꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯆꯪꯖꯦꯜ ꯅꯤꯕꯁꯦ ꯍꯦꯛ ꯀꯥꯎꯕ ꯊꯣꯛꯂꯕꯗꯤ ꯅꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯇꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯥꯎ ꯐꯗꯦꯀꯣ"꯫ ꯄꯥꯟꯊꯣꯏꯅ, "ꯑꯣꯖꯥ ꯃꯥꯏꯕ, ꯏꯆꯥꯁꯤꯡꯅ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯔꯛꯂꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯖꯥꯒꯤ ꯂꯥꯏꯁꯪ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯏꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯆꯪꯖꯦꯜ ꯅꯤꯔꯒꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯏꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯆꯪꯖꯦꯜ ꯅꯤꯕ ꯀꯥꯎꯔꯕꯗꯤ ꯏꯕꯨꯙꯧꯅ ꯁꯥꯈꯤ ꯑꯣꯏꯁꯅꯨ꯫ ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ, ꯏꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯇꯦꯟꯕ ꯑꯣꯏꯁꯅꯨ"꯫ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯃꯣꯅꯣꯂꯣꯒꯄꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚꯤꯎꯋꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯔꯝ ꯇꯧꯏ ꯍꯥꯏꯕ ꯑꯗꯨ ꯃꯈꯥꯒꯤ ꯀꯣꯃꯦꯟꯠ ꯁꯦꯛꯁꯟ ꯑꯁꯤꯗ ꯐꯤꯗꯕꯦꯛ ꯑꯃꯁꯨꯡ ꯁꯖꯦꯁꯟ ꯑꯣꯏꯅ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ꯫ ꯍꯥꯟꯅꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯈ꯭ꯔꯕ ꯚꯤꯎꯋꯔꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯏꯅꯧ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯗꯤ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯆꯔꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫